Image Paodam tabiri basingbu ahan maktada binitana taramna usabagaloyana kurumjari. Hauzik Paodam asigi maroyo pau pijari. Union Minister of Health and Family Welfare na pirakpa ICU ventilator samyangkai Chief Minister N Birena formally received tawkre. Hamung sama legidaba COVID care center ama Thobal District Hospital complex ta hangdokre. Lamdengda waste treatment amasung disposal facilities sing develop tawna ba state government ka Siza Hospital ga MOU ama sahi tawnakre. Loinana Maharashtra, Delhi, Uttar Pradesh amasung Madhya Pradesh da Oxygen Express operation yaurakre. Mapungoy Paulo Birasi. COVID-19 pandemic asi thengnaba ngamnaba Union Ministry of Health and Family Welfare na state sida sinanaba akba ICU ventilator samyangkai piraktuna ngasi Imphal da thunglakre. Life saving equipment sing adu Chief Minister N Birena CM Secretary ki Darbar Hall da ngasi pangthokpa achamba thora amada formally receive tawki. Hariba ventilator sing asi Prime Minister Citizen Assistance and Relief in Emergency Situation Funds PM Care Fund makada ministry na pirakibani. Taramadu wangaduna Chief Minister N Birena hai ngasi pirakliba akba ventilator si tharaga state sida punna oxygen cylinders ani marpu leire masigi mathakta central government oxygen concentrator samri amadi D type oxygen cylinder songa hanana pirakiba leikre hauji state sida D type cylinder lising ahum leire UNICEF na su RT-CPR machine ani pirakpadagi leire hairiba RT-CPR machine ani asi Jennings amadi RIMS ta amamam pikre haiki. Chief Minister na Thobal amadi Chuchampur district sing dasu numit tara mangani gi manungda oxygen generating plant sing hangdolagani haibagaloyana tamthiraba license sing athokke hairabadi isana section jabani lengak asina SOP thugaiba sing dandi pibagi thabak paikhatpa hore dharma karma gi thabak yauna SOP ngakna thoram pangthok lambada yumbu yauna SOP ngata punama phagatkani haiki ngasi aikoi yamna siraba tanja sida ventilator की oxygen की करीगी यामना करी थोलक दगे न मयामना यामना मिपाइनरी ब मतंग सिदा ngarang si koida oxygen aduga na aba sathi basing laing bada sang da ya da ya maru oi ba aduga ventilator PM care dagi ngarang si 150 sam ga yang khai ai koida thabi re hai ba kaino si agha ventilator hai masisi invasive aduga non invasive ni adu sigi mathakta mu UNICEF tagi ekoi ngarang machine ani ma koigi RT-PCR tongnana bagi machine ani ma phange haiba machine ani si sina mar mor kana koi COVID ki test to bagi chang se kan hanana ba anu masi RIMS tama aduga Jennings tama kinna ba ekoina warep lore. Ngasigi Tharamaduda Advisor to Chief Minister Health Dr. S. Ranjan, Additional Chief Secretary M.I. Khan, Amadi Director Health Dr. K. Rajosu, Saruyaki. Amaromda state asida handak numit kharani asida COVID-19 ki case masing khangwang khalak liba siga mari leyana Chief Minister N Birena COVID-19 pandemic ki second wave asi mayok nabang amnaba medical expert sing bureaucrat sing amadi police sing opinion sing hanglakli ngasi CM Secretary ta pangthokpa mipa amada CM na COVID ki second wave asi karamna ningthina thengnaba yaba opinion sing pinaba haikibani ngasigi mifamaduda Education Minister S. Rajan, Advisor to CM Health Dr. S. Ranjan, Additional Chief Secretary M.I. Khan, Principal Secretary Health B. Bumlumang, Commissioner Education S. T. Ranjit, Director Health Dr. K. Rajo, Jennings ki Director Professor K. Bhimo, Siza Hospital ke Managing Director Dr. K. S. Palin, Babina Group ke Managing Director Dr. T. S. Davali, Imphal West DC N. Praveen, Imphal East ki Additional DC Samim Ahmad Shah, Imphal East SP S. Jogesandra, Imphal West SP K. Megasandra Amadi,
Director of Health Services ki makok thongba official singna saruk yaki. Mifam aduda CM na manpower and material management, vaccination, lockdown amadi containment gi nasser SOP ningthi na ngahanba asna singba kaya gi matangda makhoi gi opinion hangki. State asida hauzik oiragliba COVID-19 lainagi anisaba web asidagi ngathoknaba amasung lanthengnanabagi leingakna lokholakpa thauramgi makhada ngasi Thobal District Hospital ki complex ta leiba GNM School of Nursing ki building da phamung chama legidaba COVID care center ama hangdokre. District Administration Thobal amasung District Health Society Thobal anina punna sinduna hangdokliba COVID care center sida ngasidagi doctor ama, nurse ani, driver ani amasung multi task force ki staff ani yauna punna staff taret na mathau tauba honakre. Hariba COVID care center sida maruina COVID-19 positive oiraba aduga masada symptom uttaba miyoi khaktamak thamgani. Si medical officer Thobal Dr. Y Nokulna phongdorakpada hariba COVID care center sida leigadaba inmates singna masa masagi sana thaknaba phirol punamak purakadabani. District Administration amasung District Health Society ki maikaidagi bed amasung washroom gi ising khaktamak supply tawgani. Inmates singi atai darkar leiba punamak masa masana pujagadabani haiba wafam thamlakhi. Imphal West District ki lamdengda common biomedical waste treatment amasung disposal facility ama loinana hazardous waste treatment storage amadi disposal facility ama develop tawna-bagi memorandum of understanding MOU amangasi state government amasung MS Caesar Hospital and Research Institute Private Limited ka sahi tawnakre. MOU sahi tawnakiba adu Chief Minister ki Secretariat ta Chief Minister na saruk yaduna state government ki maikaidagi Assistant Chief Secretary Forest and Environment M.I.S. Khan amadi Caesar Hospitals Private Limited ki oina hospital asigi Managing Director Dr. K.S. Palin amasung Manipur Pollution Control Board kina Member Secretary T. Mangina saruk yaduna sahi tawnakibani. Facilities ingasi Biomedical Waste Management Rule 2016 and Hazardous and Other Waste Rules 2016 di provision makhada paikakadabani hairi. Facilities ingasi ki project ki apunba sangadaba sanfam ki chada kunmanga state government na putokani amasung Caesar Hospital na sada kunmanga ama putokani. Facilities ingasi ki salaiba amasung maintenance Caesar Hospital khaktana tawgani hairi. Deputy Commissioner Kaksing amadi Chief Medical Officer Kaksing na akhanaba initiative lobiraga khana nainabiraba tungda Kaksing Maya Lekai Multipurpose Community Hall da Kaksing Municipal Council gi Ward number 6, 8, 9 amadi 10 gi oina haukiba April ki tang 19 da COVID-19 vaccine kapthokiba si achauba mai pakpa amani. Kaksing District ki Health Department ki workers na awaba kaya mai punabiduna hidak kapthokiba sibu mai pahanbada asoba daita longminakiba Marilaina Balekai Singi Club Organization Association Kudingbu Jangbo Kaksingi Maikai Degi Ikai Kumnaba Uchari Loyana vaccine Kaptok Pagi Taba Sida Miyamna Kibalaitana Tokpirak Pagum Makata Nasu Miyamna Tokpiratuna Ikoi Pumba vaccine si Kaptokuna COVID-19 Tingbada Puna Daita Lomina si Haina Joint Non-Government Voluntary Organization Kaksingi Serol Amana Hairi Serolas na makata duna Marilaina Bo Authority ki Maikai Degi su makata na mapam chaba yengbiduna asigumba mass vaccination ki program asi pakat pinaba akhanaba miyeng singsinjabagloyana COVID-19 thingnaba Health Department na paikhalakpa thabak thoram singda Jangbo Kaksing na su angamba thaudang lojabagloyana sarajok pijagani hairi amaromda malemgi kiningai weraba mawongda sandorakliba COVID-19 dagi section tharang lokhapoina Kaksing municipal area da leiriba dukan singna social distancing physical distancing gi satna kanglon sing ngakna dukan sing hangbiu karigumba COVID-19 gi lengana piriba SOP ngakna dukan sing hanglamba thengnarabadi mari leinaba authority tana jaraga thingjin bagi khongjang sangsinba hauragani hairi Kaksingi Praja Miyangi awaba kaya ubiduna mari leinaba sing amadi local MLA na mafam zaba yengbiduna Kaksing da water reservoir body sangat piyo haina Kaksing khunai chakhon hanbalo KKCL na appeal torakli KKCL ki president Jitesh Moirangthem thorakpa serol amada palibadi hauze kalen tha matam yorok pagloyena Kaksing dasu isingi awaba mayok naba horakle Kaksing gi ipai pu singna mamangai gi matamda tunggi asan ba miyeng yengladuna ithai lokhong iram nala amadi yumthong gi natraga lekai gi ikon pukri phajana sembiduna thambirami
Hauze urbanization gi namada iram nala punjilakpa ikon sing loyna punjin kibadagi ising gi awabasi mayoknaba horakpani hairi nakal amaromda hauze kumgi nong laktabana kaksing gi thawai oiriba sengmai turel gi imai nongma nongmagi mayeng tarakpana kangsilakadawre matang asi yaurabada kanagumba kharana nga chara ama phanabagidama ising nekhaiduna nga phaba dynamo sinaduna nga phaba hu haithaba sigumba mathong huktaba thawong kya lepa leitana chathari masina ising mosil hanbatana ecological balance tasu aduki matik so alibani asigumba mathong huktaba thabak thawongda nga phabagi thaba asi kudaktagi leptrabadi mari leinaba singa khusanbaduna ain gi oiba thabak lokhatnaba drive satpa horagani hiramasda miyamna KKCL bu mateng pangbinabasu luk asigi maikaidagi appeal tawrakli COVID-19 के second wave hengalakpa siga mari lena more da section thorang paikhatnaba mifa amangasi more police IB conference hall da SP Technopol nalusingduna pangthokre more da laiba tongan tongan balu mitai council more all community development organization more Gorkha Samaj Tamil Sangam more Manipuri Muslim Council more Hill Tribal Council KSO more block Kuki Women Union and Human Rights more block amadi SDO more Dinesh ASP Law and Order Sangboy Gangte OC More Police Station Dilip Kumar Commando More OC Robindrona Mipamaduda Saruyaki Ngasigi Mipamaduda More Manungda COVID-19 License Matangda Miyamda Hena Bab Tahanduna Government Piriba Guidelines Singa Nazatnaba Kanganki Kaitelda Dukan Hangbagi Niyam Singi Matangda Su Kupna Kanaki Community Leaders Sing Yauna COVID-19 Tengnaminabada Puna Saruyaminasi Haiba Wapam Sing Su Thamki Tungda SP yauna more kaitel yauna tongan tongan famsing da koina satuna COVID-19 license matangda wafamsing thamduna face mask uptana lakpa miyoi singda face mask lemna yenthoki loena makhatana face mask uptana lakpa mipung khudimak fine singba lawduna action lokatna wafamsing khangalakki lamlai mapari thogal lupna COVID-19 dai nga thoknaba paujel piba hokre lamlai kendra gi COVID-19 laisat thingnaba lengana piriba sana kalong ngaknaba amadi me amadagi horaga sahi 19 gi mathaki miyoi singna vaccination tawdoriba sida saruk yanaba lamlai mapari thogal lupna koina satuna paujel yenkre lambida mask uptana satlamba singda su mask yenthoki paujel puba khongsa duga mari lena lamlai mapari thogal lupki secretary L Bobis nana haikibada lamlai kendra gi oinadi COVID-19 gi ani shuba laijat ka hena lusinlaklibadi kendra sigi oina MLA leite hojik CM na kendra khudimaki MLA singa district ki DC singa punduna thabak tomenaba khangan krabasu lamlai kendra gi oina MLA leitabanina aruba phiba ama oigadori asigumba aruba tangka sida lamlai maparina tangai fadana miyangni punsi kanaba khongthang asi lokhalakpani lamlai kendra gi leiriba club mera paibi amadi village committee mayamnasu lamlai mapari thogal luki khongthang asida mapung phana chogatpa ulakhi covid ki khudong chaba lauraga rajniti wala singna tengbang pibagi mingda magi worker khaktada mateng pangba apikpa wakhalda thabak tawbasing lekai gi mera paibi club amadi village committee mayamna punna thenaminasi aigi migi khetnaba thamdana arei leita tatota sin tawduna hingminnabagi paujel yenkhibaga loyena lengana COVID-19 dagi ngathoknaba piriba satna kanglon singa na satpinabasu paujel pikhi Sugunu Bidhan Sabha Kendra ki MLA ke Ranjiki Thausil Makhada Kendra sigi khungang singda leiriba development committee singna matam-matamgi miyamna awana tarakpa kayada mateng pangkhibagi sarwam oina ngasi ma COVID-19 gi second wave asna containment zone da leiriba imungda development committee wangu sandangkhong unit na chan thana polam sing mateng pangkre mateng pangbadu da development committee sandangkhong unit ke president Puyam Davali secretary Ningthaujam Dibian Wangu sandangkhong social welfare youth club ke secretary Laisram Sanjoy amadi treasurer Thongam Rocky Shu yauki club ke secretary Laisram Sanjoy na club asigi manungda covid positive oiba yaurakpa imungda mateng pangbirakpabu thagat pagaloyena tobiman khangbo ulakhi makna high club na kolibe area da leiriba mipung khudimak na yumdagi mapan hek tholakpada mak sungsoi soidunu upiyo amadi atopa miyamna su lekai club asida changlakpa matamda marks ublaga lakpina wafam thamkhibagaloyena kanagumana marks ublaktrabadi lekai asida changlakpada law enforcement gi mateng loduna action lawragani haina phondorakhi
SDO Club Singjamai Mayang Bamlekai Nakawa Police ka khusam naduna ngasi nisagi mayokta chathaba drive ta lekai asigi akoibada leiba bender mari manga romdagi yu liter sam yankhai rom phagatuna lekai asda yu yon bamadi atai nisagi polam punamak yonba yaroi haina club ki maikai dagi phongdokre COVID-19 laisana Singjamai area da positive oiba masing nomo gi hengalakpadagi surprise oina yu yon bam phamsingda police ka khusam naduna drive asi chathabada bender mari manga romdagi yu liter sam yankhairom asi phagat pangam kibani hairi Thongju Kendra Tengbang Lupna Basikong Primary Health Center da COVID vaccine kapalak pasingda mateng pangkre numit nini satharakpa COVID-19 vaccine kapagi thabak sathaduna lakpani chawrakna miyoi lising amarom vaccine kapalak pasingda TKTL gi volunteer singna SOP ngaknaba thabak tharong kaya paikhat pagaloyana lakliba miyangi khudong chanaba phampham sing semki ओझा गुरु लाई पुनमकु अखोई मतें पांगजबो ओइना अखोई वॉलंटियर सिना अखोई पीएचसी सिना तौब थबक थोरम सिदा अखोई मतें पांगजबो ओइना अखोई टिकेट कक्पदबो ओइरो अदगी मयामगी अखोई पे सांग थिंथोक थिजिन ओइरो अखोई नगा थोंजु केंद्र वॉलंटियर सिना तौजरकपा असिदा ngaranga ngasiga nominini अखोई चथजरकपनी COVID-19 second wave na maram oiraga positive oirakpadagi containment zone langthokraba langthabal kendragi khongnang phaidek pidalaiba imung marida MSME gi national board members oiriba MP Rajya Sabha gi political advisor Robin Blackina nomagi sangdaba yadraba sana thaknabagi polam sing tengbangkre tharamaduga marirena Robin Blackina online gi khuthangda miyamna Aadhaar link tawduna COVID vaccine kapinaba appeal tawki Forest Department के सिंखाई सिंह रिजर्व फॉरेस्ट की मनुंग चंबा लमलोंग ब्लॉक की कंपार्टमेंट नंबर 1 2 3 अमसुंग 4 की मफम सिंगदा पाक सन्ना लानमई चातुना अमांगता थोखरे हाइरी अदुमपो फॉरेस्ट स्टाफ सिंगना मतम साना संगसिंदुना लेकाय मिया अमदी तोंगान तोंगांबा क्लब ऑर्गेनाइजेशन सिंगी मतेंग लोयना खरा मखैदी कनबा ngамहौरे हाइरी Forest Department dagi phangba paw amagi matungina sakliba lanmai asi lamhen tuhenba mioi kharana tongan tongan mafam singda tharamba oigani haibagi singnaba lai haiduna lanmai asi tha asi tang kuntaru ki ayuktagi compartment number 4 gi area dagi tongan tongan mamai kai dagi saglakpa horakhibani nakan amada kannaba honaringaida nakan amaromda amuk mathang salakpana numi humni changna miyang baloyena yamna kanna honaduna ngarang tang kunipan phawbada kanba ngamkhibani hairi Lanmai Sakpaduda Forest Department of Fire Service Kaloyana Changshabi Youth Development Organization JFMC Kanglasify Youth Organization Nongpok Singkhai Apanba Youth Development Committee GLF Singkhai Mangal Self Help Group amasung Singkhai Youth Welfare and Musical Club ki masing yamlaba members sing yauna tongan ba maikai singdagi saglakhiba mai adu kankibani hairi Senior Citizens Forum Kaksing Executive Member Obiramba Dr. Naurem Achauba, Retired Director Family Welfare Government of Manipurna, Thasigi Tangkuni Pa Yumsakaisa Numita Masagi Anaba Manamaram Oiduna, Kanghaudana Laikidabada Ngasi, April Tangkumapangi Ayukta Pangthokiba Forum Executive Committee Miphamna, Thamoi Sokna Awaba Phongdokre, Kaksing Yahanba Dr. Oina English Sampa Humdar Tereta, State Services Sangkiba Amadi Soklishan Itaram Deda State Family Welfare Department ki Director Oina Pothakiba Dr. Achauba Analayangi Lamda Kathok Piramba Miyangi Seva Loina Samaj ki Hiram Kayada Hena Maruina Senior Citizens Forum ki Executive Amoina Thoksel Thorang Kayada Lobiramba Thaudang Kaya Nahona Naningsing Bagaloyana Forum na matam sadana lekidaba si forum gi oinadi mentionba ngamlaroidaba ahangba ama oihoragani haina singtha bagaloyana thamoi sokna awaba phongdokki mifamaduda lekidrabagi amfamdai kai khumnabu utpoina mina ani tumina leptuna lekidrabagi thawaina mapugi khuyada ingna signa lehenbinaba ishorgi mafamda thawni jaki haina Senior Citizens Forum Kaksing gi serol amana hairi Family Welfare Department Government of Manipur ki Hanagi Director Obiramba Kaksing Ningthau Lekai Dr. Naurem Achauba Singha Sahi Humdrani Thoina Ikhang Khanghaudana ngarang April ki tang 19 da lekidabada Ideal Pioneers Club Kaksing Ningthau Lekai ki member singna awaba phongdokre ngasi awaba phongdokpada saruk yakhiba singna Dr. Naurem Achauba Singha si Kaksing Maike gi ahanba Dr. Oibatana tana iramdamasigi ana layeng amadi chakhot khongthangda Achauba thodang lobiramba sing adu mahana lekidabada mensinba ngamlaroidaba awatpa ama oihoragani haina phongdokhibagaloyana mahakna lekidaba sida lehoriba imung manunggi awabadasu saruk yarakli nakalamaromda
Ideal Pioneers Club Kaksing Ninthau Laikai gi matam sanga thau pubiramba amadi satliba tam asigina club asigi president oina thau pubiramba Naurem Jiten Singana hokiba tang 38 manung matam sadana lekhidabadasu club asigi member sing amadi Ima Kaithel Kaksing Ninthau Laikai gi Ima Ibel singna awaba phongdo pagaloyana lekhidrabagi imungi awabadasu saruk yakhi Manipur lenga nangarang April ki tang kunipa na thokiba order amana Kaksing Higher Secondary School da physics ke lecturer oiba mayang langbam Braja Binodo Singh amadi school asida utilize tawduna leiriba sociology ki lecturer KSIS Megasandra Anibu maram icha sadana transfer tarakpa sida Kaksing Higher Secondary School Students Union na akan mamongda yaning daba phondorakli Students Union na thorakpa serol da palibadi Kaksing Higher Secondary School asi Obagai Assembly Constituency ki manung dalaiba School Phagan si mission da yawba school amani hana standard 9 dagi 12 phawba tamlambadagi hojina government ki order amagi matungina standard 6 dagi takpi tambiba hobada maram oiraga oja kya watpagi awaba mayok naringai matam asida karigidamak transfer tobiribano government ki order number 21 of 2019 gi parameter e gi matungina high school sing habadi school Phagan si mission ki khangalaba school sing oja sing adu yamdrabada sahi ahum dagi tadana school sing adu da laigadabani haiba wafam lenga na karigi kauribano order asi mahiroi singi interest ta cancel tobiu karigumba mahiroi singi interest ke mayokta thabak tobirabadi khongjang kaya sangsingani hairi Maharashtra, Uttar Pradesh, Madhya Pradesh amasung Delhi gi matungda Haryana amadi Telangana dasu Oxygen Express operation yorakre India Railways ki Oxygen Express operation na oxygen production state kya da wanarambadu khara makhai di ko ale hairi mathangi pung kunmari dadi India Railways na liquid medical oxygen LMOMT satruk nifu produktuna mafam kya da yohangadori Uttar Pradesh ta LMOMT 136.25 tanker mangada purakre tanker amada Varanasi da duga tai tanker mari eduna Lucknow da puraki train number 3 na LMOMT 136.15 hayeng puraklagani hairi Odisha gi Angul dagi lakpa tanker dagi LMO Haryana na ahan boy na ngasi panglaba yai Telangana government na haijabadagi ahangba tanker manga Sikandrabad dagi Angul tamna satkre oxygen transportation ni dama railways mapung phana Semsare Hairi SARS-CoV-2 gi strain singa changdamnabada P1 coronavirus variant sandokpa heli amadi masina hana virus an solamlaba immunity gain dagi nanthokiba ngami hairi Denmark University of Copenhagen amadi Brazil gi colleague na puna research tawbadagi wafam ase khanglakpani hairi Brazil gi Manaus city da oiriba COVID-19 laisa ki phibam singda research tawrabatungda kudam sangdam kya phanglakibani Manaus city asi second wave kan landarakli wamfamni city asida nungtigi positive case ki masing amadi sibagi sang yamna hengalakli hairi P1 coronavirus variant asi hanagi strain singa manade P1 variant asi Brazil khaktatantana India yauna maleng yafam kya da sandokre hairi masi iralai na khangdokpa ngamde yamdrabada sayol taret ki manungda khangba ngamlakpani hairi University of Copenhagen gi researcher amo oiriba Samir Bhat na haikibada P1 asina atai P1 natraga atopa singa yengnabada sandokpagi sang asi 1.3 tagina 2.3 phawba heli hairi Haujarabada maroya pamuka na pijari Union Minister of Health and Family Welfare na pirakpa ICU ventilator samyangkhai Chief Minister N Birena formally receive tawkre Hamung sama legdaba COVID care center ama Thobal District Hospital complex ta hangdokre Lamdeng da waste treatment amasung disposal facilities sing develop tawna ba state government ka Sida Hospital ga MOU ama sahi tawnakre Loinana Maharashtra, Delhi, Uttar Pradesh amasung Madhya Pradesh da Oxygen Express operation yorakre Ngasigidi Paodam pijaba matang ngasi loisunjare miyeng tabiriba singbu kurumjari